IPB na putok chaba Manipur rockers puming tabiri basingbu aham maktada taramok chawaloina krumjari ngasi khoina puduna lakchriba band asi the dirty strike hariba band asi ga unabai tanjadu mayamdagi logjage aham maktada timbu taramok chari thank you akhoi self introduction ina aham si maina mayamda dang sataki boina topis ai ming na uma ko ana dresa ke drama ai ming Kennedy Haikujam aina koigi band sigi saisakpane man vocalist oin lebi ai ming Thomas Nam ai guitarist band guitarist ko and Bung Mai Strong and bass player ai dom ba ai guitarist okay ado koigi mayamna the dirty strike and hariba koigi band se si kamai toro form ba hogi bano aduga chahi kya dagi tholakhi bano habdu mayam da kitang wari je ten tak nam tang libi koigi band TDS the dirty strike se 2010 January date 3 sida ming thonboi kariwe mana band reform 2010 ngasi deina chahi decade chahi tara mumang dai tar akoi marakta sahi khara mu akoi break tharure adu handa recently koi je mu gig siga ani shuba oidune akoi recently amu akoi je mu handa nauna anauba band match ani ga toroga koi je handa newly mu handa se mu khongwa horok pai ta habi 2010 dagi si je horokhi bani band se adu koi gina the dirty strike haiba mingthon se si kamai toro thoni kana thon bano ha ja bi dang khamjani si je adum ngasi bu interview to ko da ngam toina ha ko question oi akoi ben hekta bada ko the dirty strike kan ha akoi sum concept se koigi mi oi ba mi masam sang mi ni sa cha ba mi ama khang de khoi je mayam na phatna modna una khan bagi type ta hoya akoi su sumaina koigi samna kan da sam sange lekai thina haine adagi matam khara koigi sum life ki experience ta mi khara ngokhna ba tinore adun ekta maram morega dum whole ma throughout the life adum akoi na angang akoina chawk ko dum an tin ngam bi dum thengna ko hai tare ko ado chungma mi chu dum akoi ju mi ne akoi ju keno ma taw ba yai keno ma mayam do yai hoi torok pa yai na adumai na hoi adumai na the dirty distraction ado koigi rock si ju makhalam yami ado koigi band se sigi rock se karamba makhal gi rock hoidino ai to sam tang hangjani music ki kano ni ko music ki journey lai tare ko adumai nang sai ki khoi post pang hadi idea dong sai ki du ne pang men mutum da koigi music ki pang music hadi pang ha ga pang band kan lai ko adu hagi pang band na hai sing sai ki adumai na koigi maming sam sam na ka renjit kan lai ko example maming pal lai ta mayam le khang na adu marathon ko akhang ba mayam sundum di yaurang gani do pang bang hai je pang khai sina kari hai ning no ha dus katang ado pang cheng sai ki kano ne pang ki ma gi sabsa ba kano di hai ta re sai sing bi di mo is maina moi UP rom adagi kano bi khor kon hai ta hagi is maina khoi gi moi sum gi revolution hai ta re moi gi hanan moi gi government na to ga ning ta ba adagi maina adugum ba mayam moi su hanan moi gi di hadi sam jaga jaga hai ta re moi gi maina dum culture macam macam di moi khomjal lag hai tare matam da koi ngasi degi sahi adum kun kuthagi mangi wai ni ko adum main tor ga horok ba hai tare ar moi nang hagi moi gi nuai ta pen de ba mem ha ga da tra moi gi song me moi sai gi form da moi da sai gi express da horok ba hai tare express to ba hai sai gi mong adum main na moi na sai ba sai style adu gi mong dulung sai na khana pang ana adum main pang pen hadi sam mana ga yung ba pot ba min hegi ng de sai wai de do mane hadi dirty oin over so min dirty no but actually moi gi wakhalon moi gi diam na adum main na hazab wakhalon ba hai tare mogi inner du dai tare ko aduga adumaina sigi smile la music ki pot so adumaina mogi je fashion oi e ba mayam na pamna de adi hadi amna mi me amna pamna de ya ning ha ma moi group mi manga am tara am trom de ki ma so ya na de adi moi to ko sai gi mo ma to ki su mayam ma to tan na de mai to kan pangki fashion la what any fashion ku de ma du ni de ba ni kan mo oi ga adumaina adumai la kan da adugi pang sigi hok matung da lakwa music ki magi amuk kitang amuk sendora ka da mai magi adi music na always evolve to duine ba tum evolve to kan la ero ba mai to hai ba lai te ba ada adumai na akoi gi hisu adumai na pang ki matung da lakwa
music ki magi form of music to adajuda dum akoina adugi stream adugi trend dum la pa ita adu maina akoi hedi post pang hai se aduga akoi gi indie hai na sagi independent happening sagi akoina independent ni akoina sai lyric khangde adigi amangde akoina hiding ba setting ba haidi yamna commercial oi ragadi yamna mi mayang gi oina khallaga wa ki tawi ba commercial na hadi sagi mayang gi damakta apam khallaga tawduine ba haidi actually adu ni haita adu sumaina akoi gi independent artist mayam dinna mayang na yajaga su moi ya ba mi tara kun na male ragadi okay ata no gi damakta koi dum dai na film khangde adigi music khangde sumaina independently hana koina sumaina hot la pa te music te haita koina pamjaba thabak koina mi gi ayab logda haita yamna hoi 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 samna kanda akoi ji band am leire and then producer ama leire khalani producer ama leita di producer duna haiba khudi ma akoi indune ba noi lyrics ta si sem do se yaning de noi nasam do sumai ka u ai yaning de magi akoi ji machine gi tap on gi dune ba adom sai khoi gi vocalist kani di dagi ko khoi gi band je matam khara lep pore gap lei ri haise si kari marang gi no hai ga kitang khamjani ko akoi je 2014 akoi je akoi some part of akoi India gi part akoi gi city aso akoi gi khara khongjarure akoi je mai khong akoi 2014 da gi January si ji da akoi gi band match ama hana nawba laitri yautri kan da hana band match ama yaugi ra bomana ado ma je some personal kano dagi ma je suicide tawraga legi da ba hai tare aduna maram orakanda akoi myam ju dum sum akoi chahi manga am to me se khomina maga ama dum ain laisalak dagi adum akoi myam ju charang ho sum kitang akoi da ju kha soe hai tare ho tom dai khamjani ko haidi akoi gi band ma form tom matam da akoi gi group se la pa kan da ne kadai da thengnaruba dagi pulak pano hai do kan da koi se sahi ahum ena mari ki me pujan bangam da le agi masu Delhi rafna kina magi thapak masu film ki ka magi ka tawri ba Kennedy ki su magi su hana magi su farm ma yam chong taw le magi moi taw family ki hata ai ju dum film taw we ko le gi su dum tonga na personal le ada akoi gi bung se basis ko ma se thaina koi fart koi band form tor ko da ma se koi band khong winner e ma se na pal de ni akoi na jamming taw ba sunthang studio sisigi jamming to sigi moi hek nakan de ni thai de so koi tinar ge ada ma je khong e ma je matam da khong matam da koi na hai mo e bung nang thaina koi gi gig ama le ada nang thaina akoi gi band de thaina full time nang thaina khong gi wa kham ni te ba nang thaina koi basis sam tholak ni nang thaina khong bi ko bi na mo da hai ra ka da akoi se smaina ma ga taw ga koi se form bill da khong ba chale 2010 ni ko form bill da khong ba chale adu ga khong chala ka da form bill da khong re khong ra ka da and then adilla la ka da ma cha koi han basis to la adagi di ma dum be to dum ma dum na koi ga dum officially ma da na dum e koi khong e to koi event ma sang ka da koi sidong na re basis ani je ko and then khong la ka da koi guitar to lai ge de guitar ka da ge de ka sa hai koi pun bangam de ko ma ta ga koi gi friend ni ko no guitarist ko ma se naw bo se band match ai da ada ma chi chu han koi gi sampa na Manipur ki band le ko ngam ma guitarist ni ma chu temple de gi ma tok le ka to la ka na koi han adung bak to mi ni han already adu mai nang ta de adung thana ma won ko na mu propose ang thana e na ko nang thana koi gi band de han na combination ma nang thana nang problem le yo ko pa to ka ma ju adung e kong se yai ko len to ka adu mai na adung ani kunjan na gi ado isai si karamba isai na ihan hana form ba hogi isai compose to gi base akoi na akoi yam akoi je being akoi gi Manipur gi local band ama oina akoi rock pam jaru bani na koi western kino si tawre ko ado akoi ju yam na nauna dum band form hek to boga dum akoi isai ji dum
ꯑꯩꯈꯣꯏ ꯏꯔꯒ ꯄꯨꯊꯣꯛꯅꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯣꯠꯅꯖꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯃꯤꯒꯤ ꯏꯁꯩ ꯁꯨꯛ ꯁꯛꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯀꯚꯔ ꯇꯧꯗꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏ ꯃꯤꯒꯤ ꯃꯇꯧ ꯇꯝꯃꯣꯏꯅꯦ ꯑꯁꯦꯡꯕꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯔꯣꯛ ꯍꯥꯏꯔꯤꯕ ꯀꯜꯆꯔꯁꯤꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣꯝꯒꯤꯅꯦꯕ ꯑꯗꯨꯅ ꯃꯣꯏꯒꯤ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯗꯁꯨ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗꯒꯤ ꯆꯥꯎ ꯌꯧꯔꯛꯇꯅ ꯑꯩꯈꯣꯏꯗꯁꯨ ꯐꯪꯗꯅ ꯑꯩꯈꯣꯏꯁꯨ ꯇꯧꯔꯨꯔꯦ ꯑꯗꯣ ꯇꯧꯔꯛ ꯇꯥꯔꯁꯨ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯂꯩꯅ ꯑꯩꯈꯣꯏꯅ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯕ ꯑꯩ ꯏꯝꯐꯥꯜꯗ ꯕ꯭ꯔꯣꯟ ꯑꯦꯟ ꯕ꯭ꯔꯣꯠ ꯑꯞ ꯇꯧꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤꯁꯨ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯏꯝꯐꯥꯜꯗ ꯂꯝꯕꯤ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯑꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯉꯥꯛꯇꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯅꯧꯅ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯏꯁꯩ ꯄꯨꯊꯣꯛꯅꯕꯁꯤꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯛꯇꯤꯁ ꯖꯦꯝ ꯇꯧꯔꯤꯕ ꯖꯒꯥ ꯆꯨꯝꯊꯥꯡ ꯁ꯭ꯇꯨꯗꯤꯑꯣ ꯅꯥꯒꯥꯄꯥꯟꯗꯅꯦ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯟꯇꯣꯔ ꯑꯩꯈꯣꯏꯒꯤ ꯁꯤꯐꯨ ꯍꯥꯏꯒꯗ꯭ꯔꯥ ꯑꯍꯟ ꯑꯃꯁꯨ ꯂꯩ ꯗꯥꯕꯣꯗꯦꯅ ꯑꯗꯣ ꯃꯣꯏꯁꯦ ꯌꯥꯝ ꯁꯞꯄꯣꯔꯠ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯑꯣꯔꯤꯖꯤꯅꯦꯜꯤꯇꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯅꯣꯏꯒꯤ ꯑꯣꯏꯕ ꯀꯩꯅꯣ ꯍꯪꯉꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯄꯣꯠꯁꯦ ꯂꯩꯅꯕ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯍꯧꯔꯛꯀꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯏꯁꯩꯁꯤꯗ ꯑꯗꯣ ꯂꯤꯔꯤꯛꯁ ꯑꯃ ꯁꯦꯝꯕ ꯏꯁꯩ ꯑꯃ ꯀꯝꯄꯣꯖ ꯇꯧꯕ ꯃꯇꯝꯗꯅꯦ ꯇꯔꯥꯏꯅꯗꯤ ꯇꯧꯕ ꯌꯥꯕꯗꯤ ꯅꯠꯇꯦꯀꯣ ꯑꯗꯣ ꯒ꯭ꯔꯨꯞꯁꯦ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯔꯅ ꯀꯣꯛꯁꯦ ꯑꯗꯨꯝ ꯊꯥꯗꯃꯤꯟꯅꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯤ ꯑꯃꯇꯪꯅ ꯑꯗꯨꯝ ꯏꯁꯩꯁꯦ ꯏꯕ꯭ꯔꯥ ꯏꯕꯁꯦ ꯍꯧꯕ ꯃꯤꯟꯁ ꯑꯥꯏꯗꯤꯌꯥꯗꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯁꯤꯅꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯝ ꯇꯣꯡ ꯈꯪꯗꯦ ꯎꯃꯥ ꯈꯪꯗꯦ ꯕꯨꯡ ꯈꯪꯗꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯇꯦꯡ ꯑꯩꯈꯣꯏ ꯑꯗꯨꯝ ꯕꯦꯟ ꯁ꯭ꯇꯣꯔꯃꯤꯡ ꯑꯗꯨꯝ ꯇꯧꯃꯤꯟꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯀꯣꯟꯁꯦꯞ ꯑꯗꯩ ꯏꯁꯩ ꯀꯩꯅꯣꯗꯨꯗꯤ ꯑꯗꯨꯝ ꯑꯩꯅ ꯍꯧꯔꯛꯄꯁꯨ ꯌꯥꯎꯋꯦ ꯇꯣꯝꯅ ꯏꯔꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯒꯤ ꯑꯥꯏꯗꯤꯌꯥ ꯎꯃꯥꯅ ꯄꯤꯔꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯣ ꯏꯕꯗꯨꯕꯨꯗꯤ ꯑꯩꯅ ꯏꯊꯣꯛꯆꯔꯛꯄ ꯍꯥꯏꯗꯤ ꯃꯄꯨꯡ ꯐꯥꯕ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕꯗꯗꯤ ꯃꯌꯥꯝꯒꯤ ꯀꯣꯛꯁꯤ ꯆꯪꯉꯦꯕ ꯌꯥꯝ ꯆꯨꯝꯃꯦ ꯇꯤꯝꯋꯥꯔꯛ ꯍꯥꯏꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯖꯔꯅꯤꯁꯦ ꯁꯤꯗꯗꯪ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯁꯛꯄ ꯃꯇꯝꯗꯅꯦ ꯑꯥꯎꯠꯁꯥꯏꯠꯀꯤ ꯂꯝꯗ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁ ꯑꯗꯨꯒ ꯅꯣꯔꯠ ꯏꯁꯀꯤ ꯃꯄꯥꯟ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏ ꯗꯦꯜꯂꯤ ꯃꯨꯝꯕꯩꯒꯨꯝꯕ ꯒꯣꯋꯥꯒꯨꯝꯕꯁꯦ ꯁꯤꯗꯗꯤ ꯆꯠꯄꯤꯕꯁꯦ ꯌꯥꯎꯔꯨꯔꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯕꯠ ꯑꯩꯈꯣꯏꯒꯤ ꯕꯦꯟꯒꯤ ꯇꯔꯀꯤꯁ ꯁ꯭ꯇ꯭ꯔꯥꯏꯛꯀꯤ ꯑꯣꯏꯅꯕꯨꯗꯤ ꯍꯣꯏ ꯈꯣꯡꯉꯦ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯍꯣꯏ ꯅꯣꯔꯠ ꯏꯁꯀꯤ ꯃꯐꯝ ꯑꯅꯝꯕꯅ ꯁꯥꯎꯠ ꯏꯟꯗꯤꯌꯟ ꯈꯣꯡꯉꯦꯀꯣ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯆꯦꯟꯅꯥꯏ ꯈꯣꯡꯉꯦ ꯑꯗꯨꯝ ꯄꯣꯟꯗꯤꯆꯦꯔꯤ ꯈꯣꯡꯉꯦ ꯒꯣꯋꯥ ꯈꯣꯡꯉꯦ ꯃꯨꯝꯕꯥꯏ ꯈꯣꯡꯉꯦ ꯒꯋꯥ ꯈꯣꯡꯉꯦꯀꯣ ꯑꯗꯒꯤ ꯑꯗꯨꯝ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ ꯈꯣꯡꯉꯦ ꯑꯗꯒꯤ ꯗꯦꯜꯂꯤ ꯈꯣꯡꯉꯦꯀꯣ ꯗꯦꯜꯂꯤꯗꯤ ꯌꯥꯝꯃꯤ ꯃꯉꯥ ꯇꯔꯨꯛ ꯅꯤꯄꯥꯟ ꯑꯔꯨꯅꯥꯆꯜꯁꯨ ꯅꯦꯛꯁ ꯏꯝꯐꯥꯜꯒꯤ ꯃꯊꯪꯗ ꯅꯦꯛꯁ ꯅꯣꯔꯠ ꯏꯁꯇ ꯑꯔꯨꯅꯥꯆꯜ ꯑꯩꯈꯣꯏ ꯈꯣꯡꯕ ꯑꯔꯨꯅꯥꯆꯜ 4 ꯇꯥꯏꯝ ꯈꯣꯡꯉꯦꯀꯣ ꯑꯗꯣ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯚꯤꯌꯔꯁ ꯂꯥꯛꯄꯁꯤꯡꯁꯦ ꯁꯤꯒꯤ ꯚꯥꯏꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒ ꯑꯥꯎꯠꯁꯥꯏꯠꯀꯤꯒꯁꯦ ꯑꯩꯈꯣꯏ ꯈꯦꯠꯅꯕꯁꯦ ꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯒꯤꯗ ꯀꯔꯤꯝ ꯀꯟꯅꯤꯡꯉꯥꯏ ꯌꯥꯎꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯗꯤ ꯑꯩꯈꯣꯏꯅ ꯍꯧꯗꯣꯔꯛꯄꯁꯨ ꯅꯠꯇꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯊꯦꯡꯅꯖꯔꯛꯄꯗ ꯑꯃ ꯃꯁꯦꯟ ꯁꯤꯗꯅꯔꯒ ꯀꯩꯅꯣ ꯇꯧꯔꯒ ꯈꯣꯠꯇꯅꯔꯒ ꯍꯩꯌꯦꯒ ꯍꯩꯇꯦꯒ ꯁꯨꯔ ꯆꯥꯏꯒ ꯆꯥꯗꯦꯒ ꯏꯪꯂꯤꯁꯀꯤ ꯄ꯭ꯔꯣꯅꯥꯎꯟꯁꯤꯌꯦꯁꯟ ꯆꯨꯝꯃꯤꯒ ꯆꯨꯝꯗꯦꯒ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯁꯤ ꯌꯧꯔꯛꯏꯁꯤ ꯑꯣꯏꯅ ꯃꯣꯏꯅ ꯁꯤ ꯌꯧꯔꯛꯏꯁꯦꯅ ꯁꯥꯟꯅꯕꯤꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯈꯦꯠꯊꯅꯕ ꯑꯩꯈꯣꯏꯒꯤ ꯗꯤꯃꯣꯇꯤꯚꯦꯠ ꯇꯧꯅꯕꯅ ꯌꯥꯝ ꯍꯦꯜꯂꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯃꯦꯟꯇꯥꯂꯤꯇꯤ ꯌꯥꯝ ꯈꯦꯠꯅꯕ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄ ꯁꯨꯝ ꯌꯦꯡꯅꯔꯗꯤꯀꯣ ꯃꯥꯅ ꯍꯥꯏꯁꯤꯗ ꯑꯩꯅ ꯈꯤꯇꯪ ꯑꯃꯨꯛ ꯃꯈꯥ ꯁꯝꯅꯔꯛꯄ ꯑꯣꯏꯅ ꯑꯦꯖ ꯑꯩꯈꯣꯏ ꯍꯣꯏ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯄ꯭ꯂꯁ ꯑꯦꯖ ꯑꯣꯔꯒꯅꯥꯏꯖꯔ ꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯅꯤꯄꯨꯔꯒꯤ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯃ꯭ꯌꯨꯖꯤꯛꯁꯤꯟꯗ ꯑꯩꯈꯣꯏꯁꯨ ꯏꯚꯦꯟ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯑꯄꯥꯔꯠ ꯐ꯭ꯔꯣꯝ ꯑꯩꯈꯣꯏꯒꯤ ꯕꯦꯟ ꯀꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯏꯚꯦꯟ ꯃꯌꯥꯝ ꯑꯃ ꯁꯤꯜꯂꯤꯕꯀꯣ ꯀꯦꯅꯦꯗꯤꯒꯤꯁꯨ ꯃꯥꯒꯤ ꯏꯚꯦꯟ ꯑꯃ ꯂꯩ ꯑꯗꯨꯝ ꯁꯤꯜꯂꯤ ꯑꯩꯒꯤꯁꯨ ꯏꯚꯦꯟ ꯑꯩꯈꯣꯏ ꯇꯧꯔ ꯁꯤꯜꯂꯤꯀꯣ ꯑꯗ ꯑꯩꯈꯣꯏ ꯑꯅꯤꯃꯛꯀꯤ ꯑꯗꯨꯝ ꯎꯏꯌꯦꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯁ꯭ꯇ꯭ꯔꯒꯜ ꯑꯗꯒꯤ ꯑꯃꯨꯛ ꯏꯚꯦꯟ ꯑꯣꯔꯒꯅꯥꯏꯖ ꯇꯧꯔꯛꯄꯗ ꯑꯣꯔꯒꯅꯥꯏꯖꯔ ꯑꯃꯒꯤ ꯑꯣꯏꯕ ꯁ꯭ꯇ꯭ꯔꯒꯜ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯉꯦꯕ ꯑꯗ ꯉꯁꯥꯏꯒꯤ ꯐꯥꯏꯅꯦꯜꯂꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯕꯨ ꯄꯥꯝꯃꯦꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨꯅ ꯃꯣꯏꯅ
पैसा पुथोग टिकेट का इवेंट सक्सेस इवेंट इवेंट अखोना सैसी जगह अखोना खोंदे मोगी लाइव मी मैम टिकेट का इवेंट सक्सेस एंड देन अब लाप पैसा अखोगी इवेंट फीसु फंगदोनी इवेंट सिलीब मीदुसु कानदोनी सिगी पोसे अखोई मणिपुर यारगदी पैसा का इफेक्ट से कमाई तौर है अखोगी बैंड मैम तौर सिदी अखोना खनरुब गातनी अखोई मसे पुलप सोमने तसेंना सिगी कनोदी मीसिंगी माइंडसेट मेंटालिटी हाइजबद है मोई मपालंगी मीद अदुगुम्बा के लेते इवेंट अमा येंग लाक्तोय तागदि ओके मा पैसा तिंगल लाक्तन लानिंगल लाइक हाइदि मीसिंगजे हौजिकानसे अखोगी फ्रीजे अदुम पांगले अदो 2010 दगी दी हाइली बैंड से फॉर्म तौबा हौरे इसाई सकपजे हौराबनेबको अदो हौजिदि 2022 ने अदो सिगी डिफरेंस खेनाबसे हाइदि मतंगदा सलप मतंगा हौजिक सप मतंगा मीगी वाइब खोगी लाइबा सिगी कितन हाइबि सिगी मतंगसु अखोना तौरपगा अदुगा हुजिक लेरिबा सिनजिगा अखोजु मरम गेप सु मुले पुरे देन कोरोना मु लाए मयाम पुलकी मुको अदुगा हुजिक नौना अखोना सुम थेना एक्सपीरियंस हुजिक क्राउड अनो बेमना लाए अखोइदगी जूनियर ओइबा मयाम हुजिक पाखंग फागनरे मोजु खंगे ए चौरे को देन अदगी हुजिक अंगांग मयाम सु इसे याम तानारे थाइनगी दो लाइका एम द इसे ताबा मी अमकक लेबल नत्रे हाइतारे हुजिक मी लोइ इसे तानारे लोइ खंगनरे हो चे हो अदगी टिकेट से याम कनिंद्रगसु अदुम खरा अदुम कनिंबगी अदगी को खितंग चेंजेस ती अदुम हाइदि हौजिक मतम से कैफे गुमदसु दुम कोई कंसर्ट गुमदुम द कोई पिकना ओरगसु दुम पांगतोइबा अदो सिगी मतंग द ngasai ju haibiri ko domda khoigi ngasi shu dum khoigi bench na mayam da uttori na ko ado smain to matam da concert ma chima matam da moina kaupa matam da khoigi awaba se thengnaranga di khandi khali ko ado kai kai thengnage haibu su katang khangjaning haidi san time ke factor me ama smai shoyeba sori sing ngasai gi organizer duna mana haidi ma seng bagi mana adugi mayam do da mana manage tau bodong ne adugi ne ko isai sin ban ne na tsare ben sing la ma thu tong tong to bodong te on sigi post di adumaina adum koi thengna ga dum lai hata payment gi matang da koi gi nuai ka bali koi payment gi matang se koi na pi ho paisa do adum negotiate tau ri aduga koi adumaina hata adumaina mapang gi sungai re mapang gi di dum okay hanam de kang do ngat mapang gi dum ngang nei खेनई न केनो कांदा अखोइन सीपीयू हाय मतन पान ए अखोइ सिनि सिनि सिमाइ तौबा ओके एन तौगा यानरगा दुई ताम हिंगने हम यानबा अखोइ सिगिना मु इमानबा गुंबा ते खंगनबा न कौरपनि न अखोइ न दुगी यानो प्रोफेशनल बट नतब ए ओके न साइड स्माइना नो सीपी न हाबा असि लौरन स्माइना कोई डर्टी स्ट्राइक हाइबा बेन जे आई स्माइना सागे स्माइना बेन खोंगे हाइना दी लेर मोइना खनजे को अदो ड्रीम जे स्माइना दुम लाकप्रा आइगी रॉक अमा दुम इथिल जे दुम फावप्रा नत्रगा अतोपा कोई एम ग दी लेबिबा ऐसे हम ने गिटार जम पाम में जम खोम में तो कोई युम द सुम कोई यामन सेलो तोरेबा कोई जेम तो को तो जे दुम ए मी थि दे जेमिंग दो हिंगे खोम दे तो हंदने में ना पोचे को के खिंदने ना ए ले खोम फंग जे तो बा जुम के ले तम हॉकी बा क्लास 6 7 ना रे हॉकी दम ओके अदो स्कूल दगदी कोई बेंच कुमदी टुडे बगदी हाओगे बेंच दग कोई थिन दग सोक जानागा लाइक तंग आदे सुम तौना तक फन थिन दग बगदा ला पतक पा ले इमाम ना कनी आई इमाम बे मासु रोख पा मेबा मा इसे साइना थिन दुने तक थिन मन सो हान lang foi yawa la pang pa khang ne ba ai angang oi kan di dum hauna ko di rock si de lai ka pam ko Yeah, sometimes I so stupid wrong. When I'm right, that's right, girl. Pressing the double, playing the rules, your fucking rules. Too bad, so bad. Wonder on me. Yes, I'm sorry, 'cause I'm sorry.
ꯑꯗꯣ ꯇꯤꯝꯁꯤꯒꯤ ꯑꯩꯈꯣꯏ ꯕꯦꯟꯁꯤꯒꯤꯀꯣ ꯀꯩꯅꯣ ꯑꯦꯆꯤꯞꯃꯦꯟꯁꯦ ꯑꯍꯥꯟꯕ ꯑꯦꯆꯤꯞꯃꯦꯟꯁꯦ ꯀꯔꯝ ꯀꯥꯟꯗ ꯐꯪꯒꯦ? ꯑꯦꯆꯤꯞꯃꯦꯟꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯄꯨꯛꯅꯤꯡ ꯆꯪꯕꯗ ꯑꯩꯈꯣꯏ 2010ꯗ ꯑꯩꯈꯣꯏ MRF ꯃꯅꯤꯄꯨꯔ ꯔꯣꯛ ꯐꯦꯁꯇꯤꯚꯦꯜ ꯁꯝꯊꯤꯡ ꯑꯗꯨꯃꯥꯏꯅ ꯑꯃ ꯌꯥꯏ ꯁ꯭ꯀꯨꯜ ꯑꯃ ꯇꯧꯈꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯐꯥꯔꯁ ꯔꯟꯅꯔ ꯑꯞ ꯑꯗꯨꯃꯥꯏꯅ ꯑꯃ ꯇꯥꯈ꯭रे ꯑꯦꯚ꯭री ꯏꯚꯦꯟ ꯑꯗꯨꯝ ꯑꯦꯆꯤꯞꯃꯦꯟꯅꯦꯅ ꯑꯗꯨꯝ ꯈꯟꯖꯩ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯖ ꯅꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏꯅ ꯇꯧꯔꯨꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏ ꯑꯦꯆꯤꯞꯃꯦꯟꯅꯦꯕꯀꯣ ꯌꯥꯝ ꯐꯖꯕ ꯋꯥꯈꯜꯂꯣꯟꯅꯤ ꯑꯗꯣ ꯏꯁꯩꯁꯦ ꯀꯌꯥꯃꯨꯛꯇꯤ ꯁꯨꯔꯦ ꯏꯁꯥꯒꯤ ꯑꯣꯟ ꯀꯝꯄꯣꯖ ꯇꯧꯔꯒ ꯁꯛꯈꯤꯕꯁꯦ? ꯌꯥꯝꯃꯦ ꯑꯩꯈꯣꯏꯅ ꯏꯁꯩ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯑꯩꯈꯣꯏꯒꯤ ꯁꯛꯑꯒ ꯏꯔꯒ ꯑꯩꯈꯣꯏꯅ ꯀꯝꯄꯣꯖ ꯇꯧꯔꯒ ꯁꯛꯆꯔꯛꯄꯁꯦ ꯑꯗꯣ ꯍꯣꯏ ꯍꯧꯖꯤꯛ 20+ꯇꯒꯗꯤ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨ ꯔꯦꯀꯣꯔꯗꯤꯡ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯄꯣꯄꯔ ꯑꯣꯏꯅ ꯔꯦꯀꯣꯔꯗꯤꯡ ꯑꯣꯏꯅꯗꯤ ꯏꯁꯩ 9 ꯁꯨꯃꯥꯏꯅ ꯔꯦꯀꯣꯔꯗꯤꯡ ꯑꯣꯏꯅꯗꯤ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯑꯗꯣ ꯑꯦꯜꯕꯝ ꯑꯃ ꯍꯥꯏꯗꯤ ꯐꯣꯡꯅꯕ ꯍꯣꯠꯅꯕꯗꯅꯦ ꯁꯤꯒꯤ ꯈꯔ ꯑꯋꯥꯕꯁꯨ ꯑꯗꯨꯝꯗꯤ ꯌꯥꯎꯔꯝꯒꯅꯤ ꯈꯜꯂꯦ ꯑꯗꯨꯒꯤ ꯋꯥꯔꯤ ꯍꯥꯏꯐꯦꯠꯇꯪ ꯂꯤꯕꯤꯌꯨ. 2011-12 ꯁ꯭ꯋꯥꯏꯗ ꯏꯁꯩ ꯑꯃ ꯔꯦꯀꯣꯔꯗ ꯇꯧꯕꯗ ꯂꯨꯄꯥ ꯑꯗꯨꯝ 10,000-13,000 ꯍꯦꯟꯅ ꯆꯪꯉꯦꯕ ꯑꯩꯈꯣꯏ ꯑꯗꯨꯝꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯄꯥꯟꯗ ꯀꯩꯗ ꯁꯨꯝ ꯃꯤꯛꯁꯤꯡ ꯃꯥꯁꯇꯔꯤꯡ ꯇꯧꯅ ꯈꯣꯠꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯦꯠꯂꯤꯁ ꯈꯤꯇꯪꯁꯨ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯀꯟꯅ ꯀ꯭ꯋꯥꯂꯤꯇꯤꯗ ꯄꯨꯊꯣꯛꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯏꯁꯩꯗꯣ ꯑꯗꯨꯒ ꯍꯣꯏ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯑꯦꯜꯕꯝ ꯑꯃ ꯑꯩꯈꯣꯏꯅ ꯔꯤꯂꯤꯁ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯄꯩꯁꯥ ꯗꯔꯀꯥꯔ ꯑꯣꯏ ꯋꯥꯕꯕꯨ ꯄꯩꯁꯥꯅꯦ ꯀꯩꯝ ꯋꯥꯗꯦ ꯑꯇꯩꯗꯤ ꯑꯗꯨꯒ ꯅꯨꯡꯁꯤꯕꯤꯕ ꯃꯤ ꯃꯌꯥꯝꯗꯒꯤ ꯃꯣꯏꯅ ꯑꯄꯥꯝꯕ ꯃꯣꯏꯅ ꯍꯥꯏꯅ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯅ ꯑꯗꯨꯝ ꯑꯉꯝ ꯄꯩꯁꯥ ꯃꯇꯦꯡ ꯄꯥꯡꯉꯛꯄ ꯑꯗꯩ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯩꯁꯥ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯅꯕ ꯑꯗꯨꯒ ꯏꯁꯩ ꯔꯦꯀꯣꯔꯗ ꯃꯃꯥꯡ ꯍꯧꯈꯤꯗꯨꯁꯨ ꯑꯗꯨ ꯉꯥꯛꯇꯅꯤ ꯑꯉꯝꯕ ꯃꯤ ꯑꯃꯅ ꯑꯦꯜꯕꯝꯒꯤ ꯔꯦꯀꯣꯔꯗ CDs ꯅꯨꯡ ꯑꯗꯨꯗꯣ ꯄꯩꯁꯥ ꯈꯔ ꯄꯨꯊꯣꯛꯄꯤꯔꯛꯄ ꯏꯃꯥꯟꯅꯕꯅ ꯄꯩꯁꯥ ꯍꯥꯞꯄꯤꯔꯛꯄ ꯑꯗꯒꯤ ꯀꯥꯡꯕꯨ ꯑꯃꯅ ꯍꯥꯏꯅ ꯃꯣꯏ ꯗꯤꯖꯥꯏꯟ ꯇꯧꯕ ꯐꯥꯔꯝ ꯑꯃꯅ ꯑꯣꯀꯦ ꯅꯣꯏ ꯁꯤꯒꯤ ꯗꯤꯖꯥꯏꯟ ꯀꯣꯚꯔ ꯗꯤꯖꯥꯏꯟꯗꯨꯅ ꯑꯩꯈꯣꯏꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯔꯛꯑꯒꯦ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯇꯧꯈꯤꯗꯨꯁꯨ ꯑꯗꯨꯅꯦꯕ ꯑꯗꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯒ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯀꯥꯡꯕꯨꯗꯨꯅ ꯃꯣꯏꯅ ꯄꯩꯁꯥ ꯃꯣꯏꯅ ꯃꯇꯦꯡ ꯄꯥꯡꯉꯒ ꯂꯥꯁ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯒꯤꯇꯥꯔꯁꯤ ꯂꯩꯇꯕꯒꯤ ꯃꯉꯣꯟꯗ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯗꯦꯗꯤꯀꯦꯁꯟ ꯇꯧꯔꯒꯀꯣ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯏꯁꯩ ꯑꯃꯁꯨ ꯇꯧꯋꯦ ꯑꯗꯨꯒ ꯏꯁꯩ ꯑꯃꯁꯨ ꯌꯪ ꯑꯦꯟ ꯐ꯭ꯂꯥꯏꯡ ꯃꯦꯁꯤꯟ ꯏꯁꯩ ꯑꯃꯁꯨ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯉꯣꯟꯗ ꯗꯦꯗꯤꯀꯦꯁꯟ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯁꯩ ꯑꯃꯁꯨ ꯍꯦꯛ ꯂꯩꯒꯗ꯭ꯔ ꯃꯇꯨꯡ ꯊꯥ ꯈꯔ ꯂꯩꯒ ꯇꯧꯋꯦ ꯑꯦꯟ ꯗꯦꯟ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏꯅ 1800 ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟꯁ ꯇꯨꯔꯅ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯏ ꯍꯥꯏꯗꯤ ꯀꯩꯒꯨꯝꯕ ꯏꯐ ꯑꯗꯨꯒꯤ ꯖꯒꯥꯗꯨꯗ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯃꯥ ꯊꯦꯡꯅꯔꯝꯃꯒꯗꯤ ꯃꯥ ꯀꯟꯕ ꯉꯝꯅꯤ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯤꯌꯥꯁꯦ ꯑꯗꯨꯒꯤ ꯊꯤꯝꯗꯨꯗ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯑꯃꯃꯝ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯁꯨ ꯀꯩꯅꯣꯗꯣ ꯌꯦꯡꯍꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯇꯨꯕꯁꯤꯗ ꯑꯩꯈꯣꯏ ꯅꯨꯃꯤꯠꯁꯦ MUꯗ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯉꯁꯤꯒꯨꯝꯕ MUꯗ ꯇꯧꯋꯦ 2015 ꯑꯗꯨꯒ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗꯅ ꯑꯃꯨꯛ ꯑꯔꯨꯅꯥꯆꯜꯗ ꯑꯃꯨꯛ ꯏꯇꯥꯅꯒꯔꯗ ꯑꯃꯨꯛ ꯈꯣꯡꯒꯗꯕ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯒꯥꯔꯤ ꯑꯃ ꯍꯥꯌꯔ ꯇꯧꯔꯦ ꯑꯗꯨꯒ MUꯗ ꯏꯁꯩ ꯈꯣꯡꯉꯒ ꯄꯦꯔꯦꯟ ꯍꯥꯞꯄꯒ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯑꯗꯨꯝ MUꯗꯒꯤ ꯏꯇꯥꯅꯒꯔ ꯏꯁꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤꯗꯁꯨ ꯑꯩꯈꯣꯏ ꯈꯪꯍꯜꯂꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯄꯣꯠꯇꯣ ꯌꯨꯝꯗꯁꯨ ꯎꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯥꯅ ꯍꯦꯟꯅ ꯁꯞꯄꯣꯔꯠ ꯁꯨꯝ ꯂꯥꯛꯏꯅꯀꯣ ꯍꯥꯏꯗꯤ ꯀꯌꯥꯝ ꯋꯥꯒꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯀꯟꯁꯔꯠ ꯑꯃ ꯆꯠꯄ ꯃꯇꯝꯗ Loving you is not our problem, but giving the heart is the biggest mistake. They say everything sense, and now I agree. You always want to have me, and now you got here. You have heard. Thank you. You have heard so well. Thank you, W. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯀꯟꯁꯔꯠꯁꯦ ꯑꯗꯨꯝ ꯁꯤꯜꯂꯤ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯋꯥꯌꯨꯝ ꯐꯦꯁꯇꯤꯚꯦꯜ ꯀꯥꯏꯅꯀꯣ ꯁꯤꯜꯂꯤꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯤꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯟꯁꯔꯠ ꯑꯃ ꯁꯤꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯔꯣꯛ ꯕꯦꯟꯁꯦ ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯨꯁꯨ ꯈꯤꯇꯪ ꯈꯪꯖꯅꯤꯡꯉꯤ. ꯑꯩꯈꯣꯏ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯃꯤꯠ 6 ꯑꯃ 4 ꯑꯃ ꯌꯥꯝꯗ꯭ꯔꯕꯗ ꯋꯤꯛ ꯑꯃꯃꯨꯛꯇꯤ
ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯐꯦꯁꯇꯤꯚꯦꯜꯒꯨꯝꯕ ꯑꯆꯧꯕ ꯑꯣꯏꯔꯒꯅ ꯋꯤꯛ ꯑꯃꯃꯨꯛ ꯑꯗꯨꯃꯥꯏꯅ ꯄꯨꯜꯂꯦ ꯑꯗꯒꯤ ꯁꯨꯝ ꯍꯥꯏꯗꯤ ꯏꯁꯩ ꯐꯦꯁꯇꯤꯚꯦꯜꯒꯨꯝꯕꯗꯗꯤ ꯏꯁꯩ ꯁꯨꯝ ꯌꯥꯝꯅ ꯁꯛꯂꯛꯑꯦꯕ ꯑꯗꯨꯅ ꯍꯦꯟꯅ ꯑꯩꯈꯣꯏ ꯄ꯭ꯔꯦꯛꯇꯤꯁꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯕ ꯌꯥꯗꯦꯕ ꯑꯗꯨ ꯌꯨꯝꯗꯁꯨ ꯑꯗꯨꯝ ꯆꯠꯂ ꯇꯧꯅꯩ ꯇꯧꯕꯗꯤ ꯑꯗꯨꯒ ꯍꯣꯏ ꯁꯨꯃꯥꯏꯅ ꯏꯁꯩꯒꯨꯝꯕ ꯈꯤꯇꯪ ꯄꯤꯔꯒꯗꯤ ꯍꯣꯏ ꯑꯗꯨꯝ ꯏꯁꯩꯁꯨ ꯌꯥꯝ ꯀꯨꯏꯅ ꯈꯣꯡꯒꯗꯕ ꯃꯥꯒꯤ ꯁꯦꯠꯇꯨ ꯌꯥꯝ ꯀꯨꯏꯅ ꯈꯣꯡꯒꯗꯕ ꯑꯣꯏꯕꯁꯤꯗꯤ ꯍꯣꯏ ꯑꯗꯨꯝ ꯅꯨꯃꯤꯠ ꯅꯤꯅꯤꯒꯨꯝꯕ ꯍꯨꯝꯅꯤꯒꯨꯝꯕ ꯑꯗꯨꯒ Short practice ꯑꯣꯏꯅ ꯇꯧꯋꯦꯕ. ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯄꯨꯜꯂꯦ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯦꯛꯇꯤꯁ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯨꯝ ꯄ꯭ꯔꯦꯛꯇꯤꯁꯄꯨꯗꯤ ꯌꯨꯝ ꯍꯞꯇꯥꯃꯨꯛ ꯇꯧꯋꯦ ꯑꯗꯨꯝ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯒꯤꯛꯁꯨꯝꯕ ꯂꯩꯔꯦ ꯑꯩꯈꯣꯏ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯃꯇꯝ ꯈꯔ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯨꯝ ꯀꯤꯗ ꯄꯨꯡ ꯑꯗꯨꯝ ꯑꯍꯨꯝ ꯃꯔꯤ ꯑꯗꯨꯝ ꯄꯨꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯀꯣꯠꯁꯨ ꯇꯥꯏ ꯇꯧꯔꯒ ꯃꯌꯥꯝ ꯑꯣꯐꯤꯁ ꯀꯥꯕ ꯑꯗꯨꯃꯥꯏꯅ ꯀꯥꯗꯦ ꯍꯥꯏꯕ ꯋꯥꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯊꯕꯛꯇꯨꯗꯗꯤ ꯁꯣꯏꯕꯗꯤ ꯌꯥꯗꯕꯅꯤ나 ꯑꯗꯒꯤ ꯑꯩꯈꯛ ꯍꯩꯔꯦ ꯑꯩꯈꯛ ꯇꯥꯔꯦꯁꯨ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯉꯥ ꯄꯨꯟꯕꯅꯤꯅ ꯇꯤꯝ ꯋꯥꯔꯛꯇꯨꯃ ꯗꯔꯀꯥꯔ ꯂꯩꯕꯅꯤꯅ ꯀꯟꯅ ꯈꯣꯡꯉꯦ ꯑꯃꯅ ꯇꯤꯛ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯂꯣꯏ ꯁꯣꯏꯃꯤꯟꯅꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯄ꯭ꯔꯣꯄꯔ ꯑꯣꯏꯅ ꯗ꯭ꯔꯦꯁ ꯁꯦꯠꯂꯛꯇꯅ ꯈꯣꯠꯇꯅ ꯁꯝ ꯅꯨꯡ ꯍꯥꯠꯇꯅ ꯑꯣꯐꯤꯁ ꯀꯥꯗꯕ ꯋꯥꯅꯦ ꯑꯗꯨ ꯑꯗꯨꯝ ꯑꯗꯨꯒ ꯑꯣꯐꯤꯁꯀꯤ ꯇꯣꯂꯣꯞ ꯐꯪꯗꯕ ꯋꯥꯅꯦ ꯑꯗꯨꯒ ꯊꯕꯛꯇꯤ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯊꯕꯛ ꯁꯥꯏꯠꯇ ꯍꯥꯏꯕꯗꯤ ꯑꯝꯇ ꯌꯥꯎꯗꯕ ꯁꯥꯏꯠꯇ ꯍꯥꯏꯕ ꯍꯥꯏꯁꯦ ꯉꯁꯥꯏ ꯁꯣꯏꯅ ꯍꯥꯏꯖꯕꯗꯨꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯄꯩꯁꯥꯁꯤꯗꯤ ꯑꯗꯨꯝ ꯇꯥꯟꯗ ꯌꯥꯗꯕꯅꯤꯅ ꯄꯩꯁꯥꯒꯤ ꯂꯥꯛꯅꯕꯒꯤ ꯂꯝꯕꯤꯗꯨꯗꯤ ꯑꯗꯨꯝ ꯑꯩꯈꯣই ꯂꯣꯏꯅꯃꯛ ꯃꯥꯒꯤ ꯑꯗꯨꯝ ꯀꯟꯅ ꯍꯣꯠꯅꯩ ꯍꯣꯠꯅꯔꯤꯕꯁꯤꯡꯁꯦ ꯑꯗꯨꯝ ꯍꯣꯏ ꯑꯩꯒꯤ ꯑꯣꯏꯅ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯄꯔꯁꯅꯦꯜ ꯑꯩꯒꯤ ꯑꯣꯏꯅ ꯑꯩ ꯁ꯭ꯇꯨꯗꯤꯑꯣ ꯑꯃ ꯂꯩꯖꯩꯀꯣ ꯑꯩꯒꯤ ꯑꯗꯨꯝ ꯐꯤꯂꯝ ꯑꯩ ꯏꯁꯥ ꯑꯗꯨꯝ ꯑꯄꯥꯔꯠ ꯐ꯭ꯔꯣꯝ ꯃ꯭ꯌꯨꯖꯤꯛ ꯑꯩ ꯐꯤꯂꯝ ꯀꯣ ꯐꯤꯂꯝ ꯏꯗꯤꯇꯤꯡ ꯇꯧꯋꯦ ꯑꯗꯒꯤ ꯁꯥꯎꯟ ꯗꯤꯖꯥꯏꯟ ꯂꯣꯏ ꯇꯧꯋꯦꯀꯣ ꯑꯗꯩ ꯀꯦꯅꯦꯗꯤꯒꯤꯁꯨ ꯃꯥꯒꯤꯁꯨ ꯍꯧꯖꯤꯛ ꯃꯣꯏꯒꯤ ꯌꯨꯝꯒꯤꯅ ꯂꯩꯕꯅꯤ ꯃꯣꯏꯒꯤ ꯐꯥꯔꯝ ꯌꯥꯝ ꯆꯥꯎꯅ ꯂꯩꯀꯣ ꯗꯥꯏꯔꯤꯒꯤ ꯐꯥꯔꯝꯅꯤ ꯑꯗꯩ ꯃꯥ ꯃꯁꯥꯒꯤꯁꯨ ꯍꯧꯖꯤꯛ ꯀꯦꯐꯦ ꯃꯆꯥ ꯑꯃ ꯁꯪꯒꯣꯝ ꯌꯣꯟꯒꯦ ꯎꯃꯥꯀꯥꯟꯇꯒꯤꯁꯨ ꯃꯥꯁꯨ ꯃꯄꯥꯟ ꯂꯝꯗ ꯑꯗꯨꯃꯥꯏꯅ ꯚꯤꯗꯤꯑꯣꯒ꯭ꯔꯥꯐꯤ ꯃꯥꯁꯨ ꯃꯄꯥꯟꯒꯤ ꯑꯆꯧ ꯄ꯭ꯔꯣꯖꯦꯛ ꯃꯌꯥꯝ ꯑꯃ ꯄꯥꯏꯔꯨꯔꯒ ꯑꯗꯩ ꯀꯥꯟꯗꯤ ꯚꯥꯏ ꯅꯪꯁꯤ ꯊꯣꯛꯂꯛꯑꯣ ꯃꯅꯤꯄꯨꯔ ꯊꯕꯛ ꯑꯣꯏꯅ ꯇꯧꯔꯁꯤ ꯄ꯭ꯂꯁ ꯕꯦꯟꯁꯨ ꯇꯧꯃꯤꯟꯅꯕ ꯌꯥꯕꯅ ꯑꯗꯩ ꯕꯨꯡꯒꯤꯁꯨ ꯃꯥꯒꯤꯁꯨ ꯑꯗꯨꯝ ꯑꯣꯟꯂꯥꯏꯟ ꯁꯣꯞꯄꯤꯡꯒꯤ ꯃꯥꯒꯤ ꯕꯥꯏ ꯕꯤꯖꯤꯅꯦꯁ ꯑꯃ ꯂꯩ ꯑꯗꯩ ꯃꯥ ꯃꯁꯥꯁꯨ ꯃꯌꯨꯝꯗ ꯑꯗꯨꯝ ꯏꯁꯩ ꯔꯦꯀꯣꯔꯗ ꯇꯧꯕ ꯀꯃꯥꯏꯅ ꯇꯧꯔꯤ ꯑꯗꯩ ꯏꯅꯥꯎꯕ ꯃꯥꯒꯤꯁꯨ ꯑꯗꯨꯝ ꯔꯦꯁꯇꯨꯔꯦꯟ ꯑꯃ ꯃꯥꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯥꯏꯠꯇ ꯂꯣꯏꯅꯕ ꯕꯤꯖꯤꯅꯦꯁ ꯃꯆꯥ ꯃꯆꯥꯗꯤ ꯂꯣꯏ ꯇꯧꯔꯤꯕꯀꯣ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯗ ꯍꯥꯏꯔꯣꯅꯦ ꯏꯁꯩ ꯑꯃ ꯑꯩ ꯏꯁꯩꯗ ꯌꯥꯝ ꯄꯥꯝꯖꯩ ꯑꯩ ꯑꯗꯨꯝ ꯏꯁꯩ ꯁꯛꯑꯒꯦ ꯍꯥꯏꯔꯒ ꯃꯥꯒꯤ ꯄ꯭ꯔꯣꯐꯦꯁꯟꯗꯣ ꯑꯗꯨꯗ ꯂꯤꯡꯕꯗꯤ ꯌꯥꯗꯦꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯏꯟꯗꯁꯇ꯭ꯔꯤꯁꯦ ꯄꯤꯛꯏꯕ ꯃꯅꯤꯄꯨꯔꯗꯗꯤ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏ ꯏꯟꯗꯁꯇ꯭ꯔꯤꯁꯦ ꯄꯤꯛꯄꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯆꯥꯎꯍꯟꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯀꯟꯁꯦꯞ ꯑꯩꯈꯣꯏꯒꯤ ꯂꯥꯏꯛ ꯄꯤꯅꯤꯡꯕ ꯃꯦꯁꯦꯖꯀꯨꯝꯕ ꯑꯥꯔꯇꯤꯁꯁꯤꯡꯗ ꯑꯩꯈꯣꯏ ꯕꯦꯟꯒꯤ ꯑꯣꯏꯕ ꯑꯥꯏꯗꯤꯌꯥ ꯍꯥꯏꯔꯒꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯅ ꯇꯧꯍꯟꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤꯁꯦ ꯌꯥꯝ ꯄꯤꯛꯏ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯍꯤꯟꯗꯨꯁꯇꯥꯅꯤꯗꯒꯤ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯄꯤꯛꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯎꯍꯟꯅꯤꯡꯉꯤꯕ ꯑꯩꯈꯣꯏꯅ ꯇꯝꯍꯟꯅꯤꯡꯉꯤꯕ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯇꯥꯟꯗ꯭ꯔꯒꯁꯨ ꯇꯨꯔ ꯆꯠꯇꯅ ꯈꯣꯠꯇꯅ ꯃꯄꯥꯟꯒꯤ ꯂꯤꯡ ꯐꯥꯎꯅꯗꯅ ꯈꯣꯠꯇꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯨ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯀꯩꯅꯣꯝꯁꯨ ꯎꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯧꯅ ꯂꯥꯛꯄ ꯁꯨꯝ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯁꯨ ꯕꯦꯟ ꯑꯗꯨꯝ ꯂꯥꯛꯈꯤꯗꯣꯏꯅꯤꯅꯀꯣ ꯑꯩꯈꯣꯏꯕꯨꯗꯤ ꯑꯍꯟ ꯑꯣꯏꯔꯒꯁꯨ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯖꯒꯥ ꯑꯃ ꯂꯦꯚꯦꯜ ꯑꯃ ꯁꯤꯐꯥꯎꯒꯤ ꯂꯝꯕꯤ ꯑꯃ ꯑꯁꯤꯐꯥꯎꯗꯤ ꯇꯧꯕ ꯌꯥꯏ ꯕꯦꯟ ꯍꯥꯏꯔꯒ ꯁ꯭ꯋꯥꯏꯗ ꯄꯠꯁꯜꯂ ꯈꯣꯠꯆꯜꯂ ꯁ꯭ꯋꯥꯏꯗ ꯈꯣꯡꯖꯜꯂꯒ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯟꯕ ꯅꯠꯇꯕ ꯈꯤꯇꯪ ꯍꯦꯟꯅ ꯕ꯭ꯔꯣꯗ ꯑꯣꯏꯅꯕꯀꯣ ꯑꯩꯗꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯥꯏꯞꯂꯥꯏꯟꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯦꯜꯕꯝ ꯑꯃ ꯔꯤꯂꯤꯁ ꯇꯧꯕ ꯏꯐ ꯀꯩꯒꯨꯝꯕ ꯀꯣꯔꯣꯅꯥꯒꯤ ꯁꯤꯒꯤ ꯑꯣꯏꯕ ꯄꯦꯟꯗꯦꯃꯤꯛꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯨ ꯄꯟꯈꯤꯕꯅꯤꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄ꯭ꯂꯥꯟꯁꯦ ꯂꯩꯔꯤꯁꯦ ꯏꯐ ꯀꯩꯒꯨꯝꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯦꯜꯕꯝꯁꯦ ꯍꯦꯛ ꯂꯣꯏꯕꯗ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯇꯨꯔꯅꯦꯕ ꯏꯟꯗꯤꯌꯥ ꯇꯨꯔꯁꯦ ꯑꯗꯨꯝ ꯏꯟꯗꯤꯌꯥꯒꯤ ꯃꯦꯟ ꯑꯣꯏꯕ ꯁꯤꯇꯤꯈꯩ ꯂꯣꯏ ꯈꯣꯡꯉꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤ ꯑꯣꯜꯔꯦꯗꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯀꯅꯦꯛ ꯂꯣꯏꯅ ꯂꯩꯔꯕ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏꯅ ꯅꯧꯅ ꯁꯥꯒꯠꯂꯨꯒꯗꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯈꯣꯡꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯩꯈꯣꯏ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥ ꯃꯌꯥꯝ ꯌꯨꯠ ꯃꯌꯥꯝꯗꯨꯁꯨ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯦꯁꯦꯖꯁꯤ ꯄꯤꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯏꯐ ꯀꯩꯒꯨꯝꯕ ꯅꯪꯅ ꯊꯥꯏꯅ ꯗꯤꯄ꯭ꯔꯦꯁꯟ ꯅꯠꯇ꯭ꯔꯒ ꯑꯗꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯅꯥꯔꯒꯁꯨ ꯅꯁꯥꯒꯤ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯕ ꯍꯥꯏꯁꯤ ꯃꯁꯥꯅ ꯈꯪꯖꯔꯣꯏꯒꯁꯨ ꯀꯣ ꯃꯃꯥꯟꯅꯕꯁꯨ ꯈꯪꯒꯗꯕꯅꯤ ꯁꯤꯒꯤ ꯑꯃꯁꯨ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯐ ꯀꯩꯒꯨꯝꯕ ꯅꯃꯥꯟꯅꯕ ꯈꯪꯕ ꯌꯥꯎꯔꯒꯁꯨ ꯅꯣꯏꯅ ꯐꯖꯅ ꯒꯥꯏꯗ ꯇꯧꯕꯤꯌꯨ ꯑꯦꯟ ꯗꯦꯟ ꯅꯁꯥꯗ ꯅꯨꯡꯉꯥꯏꯇꯕꯅ ꯃꯤꯉꯣꯟꯗ ꯁꯤꯌꯔ ꯇꯧ ꯗꯤꯄ꯭ꯔꯦꯁꯟ ꯑꯦꯡꯖꯥꯏꯇꯤ ꯏꯁꯥꯗ ꯁꯤꯌꯔ ꯇꯧꯕ ꯃꯌꯥꯝ ꯄꯨꯟꯕ ꯑꯗꯨꯒ ꯃꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯁꯣꯜꯕ ꯇꯧꯅꯕ ꯍꯣꯠꯅꯔꯀꯥꯟꯗ ꯗꯤꯄ꯭ꯔꯦꯁꯟ ꯑꯦꯡꯖꯥꯏꯇꯤ ꯐꯗ ꯅꯠꯇ꯭ꯔꯅ ꯁꯤꯗꯤ ꯃꯦꯟꯇꯦꯜ ꯍꯦꯜꯊꯀꯤ ꯀꯩꯅꯣꯅꯤꯅ ꯋꯥꯔꯜꯒꯤ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏ 80%ꯇꯤ ꯑꯗꯨꯝ ꯃꯤꯑꯣꯏꯁꯤꯡꯁꯦ ꯑꯦꯟꯖꯥꯏꯇꯤ ꯑꯦꯟ ꯂꯩꯀꯣ ꯗꯤꯄ꯭ꯔꯦꯁꯟꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯐꯥꯏꯅꯦꯜꯂꯤ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯁꯤꯡꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯃꯦꯁꯦꯖꯁꯤꯁꯨ ꯄꯤꯅꯤꯡꯕ ꯍꯥꯏꯇꯥꯔꯦ I want to see the light on the crowd. Put the light on the crowd. Was it an honest man? Let's be 44. Violence and control. Don't see it carry.
ꯑꯗꯣ ꯏꯁꯩ ꯉꯁꯥꯏꯒꯤ ꯏꯁꯩ ꯂꯤꯔꯤꯛꯁ ꯑꯃ ꯏꯕ ꯃꯇꯝꯗ ꯅꯨꯃꯤꯠꯁꯦ ꯀꯌꯥꯃꯨꯛꯇꯤ ꯆꯪꯉꯤ ꯑꯗꯨꯗꯤ ꯍꯥꯏꯕ ꯉꯝꯗꯦ ꯊꯥ ꯑꯃꯗꯤ ꯍꯦꯟꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕ ꯍꯣꯏ ꯀꯩꯁꯨ ꯑꯗꯨꯝ ꯃꯨꯠꯀ ꯈꯔ ꯂꯩꯔꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯗꯨꯗ ꯍꯣꯏ depend ꯍꯣꯏ ꯑꯣꯏꯌꯦꯕ. ꯍꯣꯏ ꯑꯗꯒꯤ ꯃꯤꯒꯤ ꯃꯔꯣꯟꯗ ꯑꯃꯨꯛ ꯏꯔꯛꯄꯅꯤꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯣ ꯇꯥꯗꯕꯗ ꯀꯨꯏꯅ ꯆꯪꯕꯁꯨ ꯑꯗꯨꯝ ꯍꯣꯏ. ꯑꯗꯩ ꯍꯧꯖꯤꯛꯄꯨ ꯂꯣꯏꯁꯟꯗꯕ ꯏꯁꯩ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯂꯩ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯈꯤꯕ ꯑꯩꯈꯣꯏꯅ ꯁꯛꯄꯗꯀꯣ ꯑꯩꯈꯣꯏꯒꯤ ꯕꯦꯟꯁꯤꯅ ꯁꯤ ꯀꯔꯝꯕ ꯏꯁꯩꯅꯣ ꯏꯁꯩꯁꯦ ꯍꯧꯖꯤꯛꯀꯤ ꯄꯣꯠꯇꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁ ꯒꯤꯇꯔꯤꯁ ꯂꯦꯠ ꯃꯤꯁꯇꯔ ꯕꯣꯝꯒꯤ ꯑꯩꯈꯣꯏꯅ ꯇ꯭ꯔꯤꯕ꯭ꯌꯨꯠ ꯏꯁꯩ ꯑꯃ ꯏꯕꯗꯣ ꯗ ꯌꯪ ꯑꯦꯟ ꯗ ꯐ꯭ꯂꯥꯏꯡ ꯃꯦꯆꯤꯟꯁꯦ ꯁꯤ ꯁꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯏꯃꯣꯁꯟ ꯅꯨꯡ ꯂꯣꯏꯅ ꯑꯗꯨꯝ ꯁꯤ ꯏꯁꯩ ꯁꯛꯑꯗꯤ ꯃꯥꯒꯤ ꯏꯁꯩꯅꯦꯁꯨ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯏꯁꯩꯁꯦ ꯑꯗꯨꯝ ꯑꯩꯈꯣই ꯂꯤꯔꯤꯀꯦꯜꯂꯤ ꯑꯩꯈꯣꯏꯁꯦ ꯌꯨꯠꯇ ꯑꯌꯥꯝꯕ ꯐꯣꯀꯁ ꯇꯧꯋꯦ ꯑꯗꯨꯅ ꯅꯨꯡꯁꯤꯅꯕꯒꯤ ꯏꯁꯩ ꯁꯛ ꯇꯥꯔꯁꯨ ꯑꯍꯥꯟꯕ ꯕꯔꯁꯇ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯁꯦꯀꯦꯟ ꯕꯔꯁꯇꯗꯤ ꯃꯥ ꯀꯥꯏꯅꯈ꯭ꯔꯁꯨ ꯑꯃ ꯂꯩ ꯀꯥꯏꯅ ꯈꯤꯇꯪ ꯑꯩꯈꯣꯏ ꯀꯩꯅꯣ ꯅꯨꯡꯁꯤꯕꯒꯤ ꯏꯁꯩ ꯍꯥꯏꯔꯒ ꯑꯗꯨꯝ ꯁꯣꯟꯊꯈꯤꯕꯗꯣ ꯅꯠꯇꯕ ꯈꯤꯇꯪ positive ꯍꯥꯞꯄꯤꯕꯗꯣ ꯑꯩꯅ ꯅꯨꯡꯁꯤ ꯑꯩꯅ ꯅꯨꯡꯁꯤ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈꯤꯕꯗꯣ ꯅꯠꯇꯕꯀꯣ ꯍꯣꯏ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯑꯗꯨꯝꯕꯩꯁꯨ ꯌꯥꯎꯋꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯁꯤꯁꯇꯦꯝꯗ ꯒꯣꯔꯃꯦꯟꯗ ꯌꯥꯅꯤꯡꯗꯕ ꯑꯩꯈꯣই ꯑꯗꯨꯝ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯏꯁꯩꯗ ꯑꯣꯏꯅ ꯏꯁꯩ message ꯍꯣꯏ ꯍꯣꯏ ꯄꯤꯊꯣꯛꯄꯗꯣꯀꯣ. ꯑꯩꯈꯣꯏ ꯂꯥꯏꯟ ꯁ꯭ꯇꯦꯠ ꯃꯤꯁꯇꯔ ꯔꯨꯂꯔ ꯀꯥꯏ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯑꯍꯥꯟꯕ ꯁꯛꯈꯤꯕ ꯏꯁꯩꯁꯦ ꯁꯤ ꯀꯩꯅꯣ ꯂꯥꯏꯟꯗꯣ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨ where do I belong ꯑꯅ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁ ꯀꯝꯄꯣꯖꯤꯁꯟ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒ when she kiss me she really kiss me ꯅ ꯏꯁꯩ ꯁꯤ ꯑꯅꯤꯁꯤꯅ ꯑꯩꯈꯣꯏ ꯐꯥꯔꯁ ꯇꯨ ꯁꯣꯡ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯑꯗꯨꯝ ꯂꯤꯔꯤꯀꯦꯜꯂꯤ ꯍꯣꯏ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯃꯌꯥꯝꯗ ꯏꯟꯁꯄꯥꯏꯔꯤꯡ ꯄꯤꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯩ ꯑꯩꯈꯣꯏꯅ ꯆꯤꯟꯃꯛꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯒꯁꯨ ꯏꯁꯩ ꯑꯣꯏꯅ ꯐꯣꯡꯗꯣꯛꯄꯗꯣꯀꯣ ꯃꯌꯥꯝꯗ ꯈꯪꯍꯟꯕꯗꯣ ꯃꯦꯁꯦꯖꯁꯦ ꯑꯗꯣ ꯕꯦꯟꯁꯤꯒꯤ ꯑꯣꯏꯅ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔꯁꯦ ꯍꯧꯖꯤꯛ ꯀꯩ ꯄ꯭ꯂꯥꯟ ꯇꯧꯏ ꯑꯁ ꯐ꯭ꯌꯨꯆꯔꯗꯤ ꯍꯧꯖꯤꯛ ꯄꯨꯔꯥ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯕꯁꯤ ꯑꯇꯣꯝꯅꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯂꯥꯏꯛ ꯏꯐ ꯀꯔꯣꯅꯥꯒꯤ ꯀꯩꯅꯣꯁꯤꯃ ꯈꯤꯇꯪ ꯁꯦꯇꯜ ꯑꯣꯏꯇꯥꯔꯗꯤ ꯑꯁ ꯏꯁꯩ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯈꯣꯡꯊꯔꯛꯇꯣꯏꯁꯦ ꯑꯩꯈꯣꯏꯅꯁꯨ ꯂꯦꯞꯄꯨꯔꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯊꯣꯛꯂꯛꯄꯅꯤꯅ ꯑꯩꯈꯣꯏꯁꯦ ꯍꯟꯗꯛꯁꯨ ꯌꯥꯝ ꯅꯧꯅ ꯑꯃꯨꯛ ꯕꯦꯟ ꯑꯅꯧꯕ ꯑꯃ ꯐꯣꯝ ꯇꯧꯕꯩ ꯇꯥꯏꯞꯇ ꯑꯃꯨꯛ ꯃꯨꯠꯂꯩꯅ ꯍꯟꯗꯛꯁꯦ ꯊꯣꯛꯂꯛꯄ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯤ ꯑꯗꯨꯒ ꯍꯧꯒꯠꯂꯛꯏꯕ ꯑꯥꯔꯇꯤꯁ ꯀꯣ ꯑꯩꯈꯣꯏꯒꯤ ꯄꯥꯝꯖꯕ ꯑꯣꯔ ꯃꯥꯒꯤ ꯕꯦꯟ ꯑꯃ ꯐꯣꯝ ꯇꯧꯅꯤꯡꯕ ꯑꯥꯔꯇꯤꯁ ꯃꯌꯥꯝꯁꯨ ꯂꯩꯔꯝꯒꯅꯤꯅ ꯈꯟꯖꯩꯀꯣ ꯏꯔꯝꯗꯝꯁꯤꯗ ꯑꯗꯣ ꯃꯣꯏꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯕꯦꯟꯁꯤꯅ ꯍꯥꯏꯗꯤ ꯂꯤꯅ ꯀꯨꯏꯅ ꯄꯨꯜꯂꯛꯑꯕ ꯕꯦꯟ ꯑꯃꯅꯤ ꯀꯥꯏꯗꯅ ꯉꯁꯤꯕꯨ ꯀꯥꯏꯗꯅ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯄꯨꯜꯂꯒ ꯏꯁꯩꯁꯦ ꯑꯗꯨꯝ ꯂꯦꯞ ꯂꯩꯇꯅ ꯄꯨꯊꯣꯛꯏꯕꯅꯦꯕꯀꯣ ꯑꯗꯣ ꯃꯈꯣꯏꯁꯤꯡꯗ ꯇꯤꯝꯒꯤ ꯑꯣꯏꯅ ꯃꯦꯁꯦꯖ ꯑꯝꯇꯪ ꯄꯤꯕꯤꯌꯨ ꯇꯣꯝꯅ ꯄꯤꯕꯤꯒꯗ꯭ꯔꯥ ꯈꯦꯅꯤꯅ ꯄꯤꯕꯤꯒꯗ꯭ꯔꯥ ꯄ꯭ꯔꯦꯛꯇꯤꯁꯇꯤ ꯑꯗꯨꯝ ꯍꯣꯏ ꯑꯗꯨ ꯇꯣꯏꯅ ꯇꯧꯍꯟꯅꯤꯡꯉꯦ ꯑꯗꯨꯒ ꯌꯥꯝꯅ ꯇꯣꯏꯅꯁꯨ ꯄꯥꯎ ꯐꯥꯎꯍꯟꯅꯤꯡꯉꯦ ꯑꯗꯨꯃꯛ ꯃꯤꯁꯀꯝꯃꯨꯅꯤꯀꯦꯁꯟꯁꯨ ꯕꯦꯟ ꯃꯦꯠꯁ ꯃꯅꯨꯡꯗ ꯂꯩꯍꯟꯅꯤꯡꯗꯦ ꯑꯗꯨꯒ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯍꯟꯅꯤꯡꯉꯦ ꯑꯗꯨꯒ ꯃꯤꯅ ꯍꯥꯏꯔꯛꯄ ꯈꯣꯠꯂꯛꯄꯁꯤꯗꯤ ꯃꯣꯏ ꯅꯨꯡꯉꯥꯏꯔꯗꯤ ꯌꯥꯔꯦ ꯍꯥꯏꯇꯥꯔꯦ ꯑꯜꯇꯤꯃꯦꯠ ꯒꯣꯜꯁꯦ ꯃꯣꯏ ꯃꯉꯥ ꯅꯠꯇ꯭ꯔꯒ ꯑꯍꯨꯝ ꯅꯠꯇ꯭ꯔꯒ ꯑꯅꯤ ꯅꯠꯇ꯭ꯔꯒ ꯇꯔꯨꯛ ꯑꯣꯏꯒꯦꯔꯥ ꯄꯨꯜꯂꯤꯕ ꯃꯣꯏ ꯅꯨꯡꯉꯥꯏꯔꯒꯗꯤ ꯃꯤ ꯌꯥꯝ ꯈꯟꯗꯁꯨ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯀꯦꯁꯟ ꯒꯦꯞꯁꯦ ꯂꯩꯍꯟꯗꯕꯀꯣ ꯌꯥꯔꯤꯃꯈꯩ ꯍꯥꯏꯗꯤ ꯇꯤꯝ ꯑꯃ ꯋꯥꯔꯛ ꯇꯧꯕ ꯃꯇꯝꯗꯗꯤ ꯁꯤ ꯗꯔꯀꯥꯔ ꯌꯥꯝ ꯇꯥꯏꯕ ꯁꯤꯡꯗꯅ ꯍꯥꯏꯔꯒꯅ ꯅꯦꯛꯁ ꯇꯨ ꯐꯦꯃꯤꯂꯤꯅꯤꯅꯀꯣ ꯍꯥꯏꯗꯤ ꯃꯦꯅꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯑꯃ ꯑꯩꯈꯣꯏ ꯂꯣꯏꯅ ꯎꯅꯗꯣꯏꯅꯦ ꯈꯪꯒꯗꯣꯏꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯇꯧꯅꯤ ꯍꯥꯏꯇꯥꯔꯒꯗꯤꯀꯣ ꯃꯥꯡꯍꯜꯂꯤ ꯃꯇꯝꯗꯣ ꯑꯗꯨꯗꯨꯒꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯄꯪꯇꯧ ꯇꯧꯕ ꯑꯗꯒꯤ ꯄꯥꯝꯖꯕꯒꯤ ꯇꯧꯔꯤꯅꯤꯅ ꯄꯪꯇꯧ ꯇꯧꯕꯗꯣ ꯑꯗꯨ ꯇꯧꯍꯟꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅ ꯍꯥꯏꯗꯤ ꯍꯣꯏ ꯄꯥꯝꯖꯕꯒꯤ ꯃꯥꯒꯤ ꯍꯣꯕꯤ ꯍꯥꯏꯕ ꯑꯃ ꯂꯩꯀꯣ ꯑꯗꯨꯒꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯌꯥꯝ ꯊꯤꯅ ꯑꯅꯤꯁꯦ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯁꯥꯏꯅ ꯆꯠꯃꯤꯟꯅꯕ ꯄꯣꯠꯅꯤ ꯑꯗꯨ ꯃꯌꯥꯝꯅ ꯄꯥꯝꯖꯕꯩ ꯇꯧꯔꯤꯅꯤ ꯍꯥꯏꯔꯒ ꯍꯌꯦꯡ ꯄꯥꯝꯖꯕꯩ ꯇꯞꯇꯥꯏ ꯇꯧꯔꯒ ꯍꯌꯦꯡ ꯃꯇꯝ ꯂꯩꯇ꯭ꯔꯀꯥꯟꯗ ꯑꯩꯅ ꯑꯃꯨꯛ ꯗꯨꯀꯥꯟ ꯐꯝꯗꯣꯏ ꯇꯥꯔꯒꯗꯤ ꯑꯩ ꯇꯧꯗꯕꯅ ꯐꯩꯌꯦꯅ ꯍꯥꯏꯒꯦꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯄꯥꯝꯖꯕꯩꯅꯤ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒꯤ ꯚꯤꯖꯟ ꯑꯃ ꯎꯗꯅ ꯇꯧꯍꯟꯅꯤꯡꯗꯦ ꯃꯌꯥꯝ ꯇꯧꯅꯔꯦꯅ ꯑꯩ ꯒꯤꯇꯔ ꯈꯣꯡꯕ ꯍꯩꯔꯦ ꯏꯁꯩ ꯁꯛꯄ ꯍꯩꯔꯦꯅ ꯑꯗꯨ ꯇꯁꯦꯡꯅ ꯃꯥꯅ ꯇꯧꯔꯒꯦ ꯍꯥꯏꯔꯒꯗꯤ ꯃꯥꯅ ꯐꯖꯅ ꯇꯧꯔꯒꯦ ꯍꯥꯏꯔꯒꯗꯤ ꯆꯨꯝ ꯏꯁꯥꯅꯕꯨ ꯄꯥꯝꯖꯔꯒꯗꯤꯀꯣ ꯍꯣꯏ ꯑꯗꯨꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯊꯝꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅ ꯆꯤꯜꯂꯕ ꯉꯥꯛꯇꯅꯤꯀꯣ ꯃꯇꯝ ꯁꯨꯃꯥꯏꯅ ꯄꯤꯕꯤꯗꯅ ꯎꯅꯕꯒꯤ ꯇꯟꯖꯥ ꯄꯤꯕꯤꯕꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤꯀꯣ ꯑꯗꯨꯒ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯇꯨꯔ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦल ꯇꯨꯔ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯅꯦ ꯍꯥꯏꯔꯤꯀꯣ ꯑꯗꯨꯁꯨ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯅ ꯑꯣꯏꯕꯤꯌꯨ ꯑꯗꯨꯒ ꯑꯅꯧꯕ ꯏꯁꯩ ꯃꯌꯥꯝ ꯐꯣꯡꯂꯛꯀꯗꯕ ꯂꯩꯕꯗꯨꯁꯨ ꯌꯥꯝꯅ ꯃꯌꯥꯝꯗ ꯍꯥꯏꯗꯤ ꯇꯥꯕ ꯅꯨꯡꯉꯥꯏꯍꯟꯕꯤꯕ ꯑꯣꯏꯁꯅꯨꯅ ꯍꯥꯏꯗꯤ ꯑꯣꯜ ꯗ ꯕꯦꯁ ꯍꯥꯏꯅꯁꯨ ꯍꯥꯏꯖꯔꯤꯀꯣ ꯊꯦꯡꯛ ꯌꯨ ꯏꯝꯄꯦꯛ ꯇꯤꯚꯤ ꯃꯅꯤꯄꯨꯔ ꯔꯣꯀꯔꯁꯄꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯅꯕꯒꯤ ꯇꯟꯖꯥꯗꯨ ꯂꯧꯖꯒꯦ ꯄꯤꯅꯕꯤꯔꯁꯤ